Lakhipuronline puthokchaba August ki tang tara thangje numit ki Khomjinba Pao tabirase ahanbada maroiba pao saknairaba samajsebi Sanakhya Rajkumar Kamaljit ki chahi chama suba mapok komon thorom pangthokre Bharat Lengakna Bharat amadi Bangladesh ngamkhai paringda hojik oiriba phibam asigi matangda yengsinnaba committee semkre Lengak ki mayokta ain kaiba wapum kaya social media da phongdokpagi maralda Lala Rural College ki mahiroi ama police na phakre Singirbonda nimitarani gi oiba mitei mek tambi takpi bagi thorom hodokre amasung Jiribamda chathakiba senior futsal tournament ta Sinlon Club B na champion aduga Digli Naharol Lamjing Club na runners up takre Hojik mapungoiba pau tabirase Sagnairaba Samajsebi Sanakhya Rajkumar Kamaljit Singhage Chahi Chama Subamapo Komon Thorom August ki tangni panda Agartala Press Club ta Chinglemna pangthokre Birth Centenary Celebration Committee of R.K. Kamaljit na sinduna pangthokiba thoromadu committee ki convener R.K. Kalyanjit na thoromapu oiraga Chief Guest oina Manipuri Sahitya Parishad ki advisor Wangkhem Biramongol aduga Guest of Honor oina ex-editor Marup M. Nilmani Singha amasung Kabi N. Niranjan Datta Saruyake Thoramda Sahitya Parishad ki President L. Biramongol su wangangke Thoramga mari lainana R.K. Tarunjit na edit tauba Sriti gi Manglanda Rajkumar Kamaljit Singha haiba Sanakhya gi punsi khongchatta yumpham oiba lairik ama phongke Manipuri Literary Cultural Forum gi Secretary Khoisnam Mongol na thagat warol pikhe Thoramga mari lainana aroiba session da Sahitya Academy Manipuri Language Advisory Board ki member Khoisnam Birolana Saidin Purel oiduna Sanakhya Kamaljit pu saithaduna kabi mapan na saireng saidinakhe L Mina Khitrimai Madhavi Sija Molina N Madhumita K.H. Sabya, S. Uma, H. Gandeswari na chingba Kabir Singh Saruyaki haina Agartala dagi phangba pawa sina hairi. COVID-19 laichat na maram oiraga haukiba lising aniga kundagi lising aniga kunhumdoi phawgi manungda mama mapa animak laikhitraba angang singda ngaklo pinanabagi tamak Pradhan Mantri Narendra Modi na haukiba lising aniga kunmathoida PM Cares for Children scheme lauthokhi scheme asigi pandamdi angang singda tungkoi ga mawngda mapung phaba chakshel thorang amadi ngak senbiba amadi health insurance ki kuthangda makhoi bu tekta kaidana leibang amanba amadi makhoi bu mahima singi kuthangda mapangal bibani scheme asina hairiba angang sing asina masagi chahi kunhumdoi suba phawba sel gi ngaklo piduna maromdom hingjaba ngamanana bagi thorang tawri hairiba scheme asigi akupa marol www.pmcaresforchildren.in hairiba sida yauduna leidi Haryana gi government school singda handaktagi hauduna good morning haibagi mahutta jai hind hairagani Haryana mahisang loisangna lakliba August ki tang tara manga dagi hauduna rajya asigi mahisang khudingmakta good morning haibagi mahutta jai hind haina number notice thokre Leibak asigi bigyan gi lamda khwaidagi chawba mana Santi Swarup Bhatnagar Award lising aniga kunmari mana asi handak Assam gi Dr. Purobi Saikia da piragani Mahak Institute of Science Banaras Hindu University gi Botany Department ki Associate Professor ne Environmental Science ki lamda mahaki thoidokpa kudol gi damak Lakhimpur jila dagi Dr. Purobi Saikia da mana asi pibani Assam gi mahima singi mantri Ranos Beguna mahaki social media X ki kuthangda Dr. Purobi Saikia ki maphamda haraute amba phongdokre Bharat Lengakna Bharat amadi Bangladesh ngamkhai IBB da hojik oiriba phibam yengsinanaba committee ama semle committee asina Bharat ki miyoi sing amasung Bangladesh da leiriba apik purup sing miyoi sing tekta kaidana thamnana bagi tamak Bangladesh ki authority singa ipaw phongna bagi channel ama thamlagani hairi committee asi ADG Border Security Force BSF Eastern Command na luchingani haina pawa sinama khatari Lainga ki mayokta ain kaiba wapam kaya social media da phongdok I haibagi maralda miyoi ama sagol se numit ki numidang da hailakandi police na Lala Rural College ki mahiroi ama phajinkre Facebook group amagi kuthangda mahakna masana masabu ain na thingkraba lup amabu sagol lubagi maralda mahakpu phabani haina hailakandi gi additional SP Samir Dabtar Barwana paumising da phongdokhi Facebook group asigi atei member sing da su hiramasigi matangda wahang pawang chathari haina pawasina makhatari
Manipuri Youth Front of Assam Maifana Milal Assam gi makhada silangduna hayeng nongmaijing numit ki ayuki pung 10 taba matamda Lakhipur Senior Secondary School Lakhipur Junior College Fuller Tolda Mitei Mek Diploma Course haudokkodori Basic Course natraga Diploma Course na meaning basingna registration tawbinanaba khangalakli Milal Assam gi lamjing makhada apun basingirbon kaithel laikai puja committee na sinduna numit tarani gi oiba mitei mek tambi takpi bagi thorum ngarang hodokre thoramda L Gojendra Seram Herajit President Milal Assam U Chauba Dhiren Singha Thangjam Brojen President Maifa Raju Maibamna mathang sitna mipamapu mithunglen amasung ikai khumna jaba mithung sing oina dais tapamki thorum gi wahodok piratuna usam bamchana Assam da mitei mayekna mahisang singda tamba yaragani tabada yamna nungaijai aduna Milal Assam na honariba sisu miyamna sokotpi bachangi haike Seram Herajitna Assam Sarkar na lokalagliba thodang asida aikoina su hena thawai yausinba mathautai haike Thoramda Milal Assam gi Education Secretary Nongthombam Binod su sarukjake Kamaljit Singhana tambi takpi bagi thodang logani haire Sapor Moina High School gi Oja Singh amadi Mahiroi Singh na silangduna handak haukiba July thada Nepal da pangthokiba South Asian International Futsal Cup 2024 da India na gold medal lawrakiba aduda saruk yarubi Sapor Moina High School gi Mahiroi H Malem Ganbi Chanu class 9 apokpa H Lalit Kumar Kasar Lakhipur Khoman amadi Handakta Kolkata da pangthokiba Open National Taekwondo Championship 2024 da KG Jangkhai manga gi kangrupta sanaruduna gold medal lawrakrabi Saira Khatun class 10 apokpa Abdul Wali Kasar Tolonkun makhoi ani bu pungning thokatpa oina ngarang irai numitta chamlaba kudol potpiduna ikai khumnakre thoramda school asigi senior oja ngangom Raskisorna Mahiroi ani asibu pungning thokot khipaga loinana sana khonabana mahiroi singda piba kanaba kaya gi matangda wafam kaya thambikhi All Jiribam Sports Association AJS na sinduna Jiribam Higher Secondary School gi sanapungda team kunithoina saruk yaduna sanarakliba ahanba Mazarun BB Memorial Senior Futsal Tournament 2024 gi ngarang sanakiba final match da Sinlon Club B na Digli Naharol Lamjing Club Pugol Mari Ani Damaiti Bapituna Tournament asigi champion Sinlon Club B na oikre Match adu KS Nilkamal Singh V Jewel amadi Aziz Haider na conduct tobiki Final match asida District Youths and Sports Affairs Officer Jiribam P Somenta Singh All Jiribam Sports Association AJS ki President M Prajakanta Singh amadi Donor Muhammad Baharuddin na Chief Guest President amadi Guest of Honor oina daistaphamki Final match asida Sinlun Club B ki Sanaroi A Chakri Sharma Jersey number 7 na Best Player gi mana phangki Champion oikraba Sinlon Club B da running trophy amadi sel oina lupa lising tara amadi runners up takraba Digli Naharol Lamjing Club ta running trophy amadi sel oina lupa lising manga khusinaki ningsing bayai tournament asi Jiribam gi MLA Muhammad Asabuddin amadi mahaki machin manau singna makhoi gi leikhi terbi mama Mazarun BB gi mamingda kachaba tournament ni Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuromassage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver gi Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve gi Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395732456 number asida call tawbirak namaning singjari मेरा नाम संगीता कौरव है
मेरा किडनी स्टोन था, मेरा पैर पूरा फूला हुआ था। यहाँ एनर्जी हीलिंग सेंटर रोंगपुर में आके अब मेरा पैर कम गया है। खंगनजबा मा तांग तांग चिकपा साबा पैरालाइसिस, डायबिटीज, प्रोस्टेट प्रॉब्लम, लिवर चौथोकपा अमदी किडनी दा नुंग लेबना चिंगबा अतई अना लायंगी दमक सीनियर फिजिशियन डॉक्टर एन रंजित सिंह MBBS DMB DSC नोंमाइजिंग खुदिंग नुंथिल की पुंग अमदगिना पुंग तरुक फावबा कासार लखीपुर SDO ऑफिस ममांग दा लेरिबा JM एंटरप्राइज दा लाक्तुना लायंगदौरी मांगजौना बुकिंग तोबिनिंग बसिंगना मोबाइल नंबर 9401219621 नत्रगा 8135870447 नंबर असिदा ngasimak पाव फावबिरगु। अरोइबदा मरोइबा पाव अमुखन्ना सकनाइरबा समाजसेवी सनख्या राजकुमार कमलजीत की चही चाम सुबा मपोक कुमन थौरम पांगथोखरे। भारत लैंगाकना भारत अमदी बांग्लादेश गमखै परिंगदा हौजिक ओइरिबा फिबम असिगी मतंगदि यंगसिनबा कमिटी सेमख्रे। लैंगाक की मायोक्ता आइन कायबा वाफम कया सोशल मीडिया दा फोंदोकपगी मरालदा लला रूरल कॉलेज की महिरोय अमा पुलिस ना फाखरे। सिंगिरबोंदा निमित तरानिगी ओइबा मितै मेक तंबी ताकपिबगी थौरम हौदोखरे अमसुंग जिरिबामदा चथकिबा सीनियर फुटसल टूर्नामेंटा सिनलोन क्लब बीना चैंपियन अदुगा दिग्ली नहारोल लमजिंग क्लब ना रनर्स अप ताखरे। लखीपुर ऑनलाइन यूट्यूब चैनल की पाव संदोक जबा नसीगी ओइनदी मतंग असिदा लोइजरे।